Security na yumlakta tear gas kapshinbadagi houjik aruba phivam da laikannaribi Laishram Ningol Naorem ongbi Shanjita gi Puknung Da Leikhidraba Angang gi thawai yaodraba Hakchang purakkhre Angang adugi thawai yaodraba Hakchang ado Kakwa da leiba Singjamei Police Station gi gate ta thamjinduna khongjang changshinkhre tha asigi taramatoi da Singjamei Police na phajinkiba khongjang khara condition yaudana thado o haina miyam horoktuna changshinkiba khongjang da security force na protester singtan khaina ba tear gas cell kapshinbadagi ahing adumakta da Laishram Ningol Naorem ongbi Shanjita Rims Hospital da admit tawduna houjik ICU da leiribane numit adudagi houjik fawba ICU da leiribi Shanjita gi angang adu normal oina pokle adubo angang adu di kanba ngamdre haiduna angang adugi apokpa Naorem dibak tangasi ayuk anganbada angang adu mayumda puraga lakhibane Maduda khoisau naraba lekai gi miyam amade ibong banunggi miyoi singna Singjamei Police Station da puraktuna doctor na hingli hairiba mama adu yauduna angang asi lawba ngamloi haiduna irang asi horakhibane Mapasida any I manawero, the Keno, any Amana Hybada, Mauji Massage Taram Chala, Marandi, Magi Nupiga, Masagi, Awabu, Yadra, they give Mama Leikhidraba, Thamapan, Katangari, Adu Sigi, Kenosida, Wakan Bukangadra, Ade Yumda, Yo Mayam, Keno Ibun Sibiba, Mabun Sibum, Mayam Sina Hode, Houjik, Kenosib Kandara, Amazi Angan's Hoji Mokosi, now the side. Adu Mayam with Demanji, Hoji Mokoi, Doctor Na, Kenone Hare, Angang Zibudi Hoy Laitre Hypaki, Kenobudi of the Pire, Mama di Hingi, other Hingiba Mama Ziapano, Hidakara, Pokalaka, Magi, Trimen Carito, whatever no, Hana Womatunda, Trimen did only Hingbaki sounds the layer and high. A later I had the opposite without the Hamana. How do you say that when a Tonyan J. Mama Hingagadi, Masa Sibs don't be Birokano, Mama Sapula Bibirosi, Aquena Tanzariba. I do not read the Aquayansi to Zero. I don't know with the word Gana, Oki Police Station, Sigi Kenosina, Kappa de Gito, Todoni, Sigi Posi, Tinkatrigo.